Masagi Mayumda Hanjinjare HAINA GWALTABI tamna LAKPADA YAINGANGPOKPI Central Force AMADI State Force na THATKHRE ngasi ayuk pung 13 helakpada Leiriba Idps Singna Masagi Mayumda Hanjinjare HAINA GWALTABI tamna LAKPADA YAINGANGPOKPI Yamdaba Force Singna THATKHIBANI Thazaba yaba pau amagi likhun amagi matung inna Nakal animakta muknarakpadagi Central Force amadi State Force singi maikidigi tear gas cell sing kapsan bada nongada relief camp ta Leiriba Firembam Rajesh Jai Kuntranipan Thamna Popi Meira Paibi Secretary Oinam Chandravali Jai Nifumanga Swombung relief camp ta Leibi Sadu Yengkuman dagi Soivam Bina Jai Yankai Sana Sabi dagi Achom Sanajit Jai Kuntrataruk Swombung relief camp ta Leibi Ahandem Asa Jai Kuntratarit Amadi Nongada relief camp ta Leibi Laishram Nautombi Sana Sabi Asok Apan Nangki Hari Amadi Security Force Tamasu Asok Apan Nangki Hari